NGASI AMADI TUNG MEEROL na Aki-Tujung Phaoroidaba Manipur ama Thamlamnaba Hotnabada Yelhou Phurup Shing Achouba Thoudang Lei HAINA Chief Minister NONGTHOMBAM BIREN PHONGDORAKLI wafamasi luang sambam ta leiba Liberal College ta ngasi dagi numit nini chupna pangthokadaba 2 days mega job fair hodokpaga mari leina pangthokpa thoramda mahakna phongdokkibani Manipur Lengaki Education Minister T.H. Basanta Kumar Amade, Health and Family Welfare Minister Dr. Sapam Ranjan Yauna Pangthoki Bathauram Maduda, Chief Minister Nongthombam Biren Hai, Manipur da ahongba ama purakpagi tangai fadaba ama chauna leirakli. Hai riba ahongba ase puraknabagi damal, hagulakliba naha singi Achouba Thoudang Lei. Hauzik oiriba Manipur ki fibam ase Thengnaduna ngasi amadi tungda haurakadaba MEEROL singidamak Aki-Tujung Phaoroidaba Manipur ama Thamlamnaba haibase lengak asi pandamne adubu hairiba pandam ase lengak khaktana hotnaraga phangba ngamloi masidi lamdam asida khundaminariba Yelhou Phurup Shing amatta oina lebinnaduna hotnaba mathau tai Manipur da thokliba irang asina maram oiraga awaba kaya mayoknarabasu lengak asina miyamgi yaifanaba angamba thakta hotnaduna lakli hainasu Chief Minister Nongthombam Biren na makataki 40,000 tri-fat forest ki makhada loina sigi food processing maro in fruit ching kanna tawka ba aduna maso ko Pune da Bangalore okay outlet hang kan ada yuana le Delhi da hang sumai to ne be Manipur yam kanna khonari bai bak chibani hada ki sei ama makhai sa foi to adu ko le pe ade struggle se sai mayam mama le so be hindu so na da be ade pesa ta da be ade in pan da be ade larik tam da be ade lai ri ba Manipur ki te so issue si so koi Canada we are future generation gini, ngasi generation gini. Ako yang lain na logo sumoy. Aduna step moment we are very serious. I report si nahangai kangan terus kangan amino je kuisa. Conclusion dama. Koi begin conclusion apa? Ngasi generation si dama tung generation dama dama set koi. Set and secure. Indigenous people consider the demographic imbalance, the economy, or identity, madugi accumulated. And set and secure state community. We have to say, we have to MEEROL. No, you can get that. Second,